ꯑꯩꯈꯣꯏ ꯒꯕꯔꯅꯔ ꯑꯍꯨꯝ ꯁꯨꯔꯝꯃꯤ ꯑꯩꯈꯣꯏ ꯀꯣꯟꯐ꯭ꯂꯤꯛ ꯃꯅꯨꯡꯁꯤꯗ ꯂꯥꯛꯏꯁꯦ ꯑꯗ ꯍꯧꯈꯤꯕ ꯒꯕꯔꯅꯔ ꯑꯅꯤꯁꯤ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯎꯀꯦꯁꯨ ꯉꯥꯏꯔꯦ ꯃꯣꯏꯅ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯋꯥ ꯉꯥꯡꯉꯛꯄꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯃꯗꯨꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯑꯦꯛ ꯇꯧꯗ꯭ꯔꯦ ꯑꯦꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯚꯦꯠ ꯇꯧꯊꯣꯛꯑꯦ ꯏꯒꯅꯣꯔ ꯇꯧꯊꯣꯛꯑꯦ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯂꯥꯔꯖꯔ ꯒꯦꯝ ꯄ꯭ꯂꯥꯟ ꯑꯃ ꯑꯟꯗꯔ ꯀꯔꯦꯟꯗ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠꯁꯤ ꯑꯣꯏꯗꯦ ꯍꯥꯏꯔꯤꯁꯦ ꯕꯔꯇꯤꯜꯅ ꯏꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯒ꯭ꯔꯦꯠ ꯒꯦꯝ ꯏꯁ ꯑꯅꯤꯁꯤꯒꯤ ꯄꯨꯜ ꯑꯦꯟ ꯄꯨꯁꯇ ꯑꯩꯈꯣꯏꯁꯤ ꯀꯣꯂꯦꯇꯔꯦꯜ ꯗꯦꯃꯦꯖ ꯑꯣꯏꯗꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯤ ꯀꯣꯜ ꯏꯁꯨ ꯑꯣꯏꯔꯤꯔꯥ NUG national unity government because this is a democratic setup adugi makhade PDF la PDF to is organ moina KNO or KNA natraga CNA Arakana army KIA loila India gi frontier da sugi behest gi moina group tawriba arm group mayam du ngasi mapanga loi hapaga moina operate tawri haiba group sina civilian population de attack tawram village de attack vulnerable loba nupi angang de attack tawram ne si phobe India government tolerate tawrogadi India government je khoine rely taw ya ba ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯅ ꯍꯦꯟꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤ ꯑꯆꯧꯕ ꯀ꯭ꯋꯦꯁꯟ ꯑꯃꯈꯛꯅꯤ So 3rd May 2023 is no accident. not accident is a determined marandi email ꯊꯥꯕꯁꯤ ꯌꯥꯔꯃꯟꯗ ꯍꯧꯖꯤꯛ ꯁꯥꯅ ꯄꯔꯁꯣꯅꯦꯜꯂꯤ ꯗꯦꯜꯂꯤ ꯇꯥꯅ ꯇꯤꯀꯦꯠ ꯀ ꯏꯟ ꯀꯣꯄꯤꯗ ꯔꯤꯁꯤꯞ ꯁ꯭ꯇꯥꯝꯞ ꯅꯝꯃꯒ ꯂꯧꯔꯝꯃꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯩꯅ ꯄꯤꯗꯦ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯄꯥꯈꯠꯇꯅꯀꯣ ꯃꯁꯤꯗꯤ ꯏꯟꯗꯤꯌꯥꯅ ꯃꯥꯒꯤ ꯁꯣꯚꯔꯦꯟꯇꯤ ꯒꯤ ꯀꯩꯅꯣꯁꯤ ꯃꯥꯅ ꯃꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯗꯕ ꯑꯦꯛꯅꯣꯂꯦꯖ ꯇꯧꯅꯤꯡꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯑꯦ ꯃꯣꯏꯅ ꯑꯗꯨ ꯑꯦꯛꯅꯣꯂꯦꯖ ꯇꯧꯗꯅꯕ ꯃꯥꯒꯤ ꯑꯗꯨ ꯑꯅꯝ ꯀꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯇꯨꯝꯕ ꯇꯥꯔꯦ